Awang Lekintavi Football Ground da chathariba ahanba Awang Lekintavi Football Tournament 2025 ta Hiai Football Academy Luang Sangbamna team champion oikre. Awang Lekintavi Modern Youth Association ALMYA na sinduna chatharakiba ahanba Awang Lekintavi Football Tournament 2025 ki ngasi loisinba numita sanakiba final match aduda Hiai Football Academy Luang Sangbamna Achan Bingai Lucky Star bu Panjil ani sinoda maithiba piraga champion oike. Hiai Football Academy ki maikai degi mai pakpagi panjal ani adu Jackie Chan amadi Clinton na mathang sidna match ki taramari amadi kontramapan suba minita panjal amamam chanba ngamlaga winner ki title loba ngamkibani. Tournament asigi best player ki award na Achan Bingai Lucky Star gi Surendra na take highest goal scorer ki award na HIFA gi Suranjit na takibaga loinana best goalkeeper ki award su HIFA gi Yaifabana takibada cash prize amadi trophy piki. Team champion oikiba Hiai Football Academy da cash award oina lupa lakh amaga loinana trophy amasung team runner up tahoraba Achan Bingai Lucky Star team da cash award oina lising homputaraga loinana trophy kutsinaduna pukning thaugatki. Tournament adu loisinbagi thoramda atoiba mithunglen oina saruk yakiba lamsang AC ki MLA Sorok Haiban Rajen na hai Lamdam asida matam sangna irang asina maram oiraga aikhoi miyam gi pukning amadi wakhalda charang naba kaya ama pokhanduna leiruraba tungda Manipur gi tongan tongan ba mafam singda sana khona babu amuk hana hanagum mai pakna chatharakpa si afaba khongthang amani mahangna makha taraduna khunai ama chaukhatpada tungi yumbi oirakadawri basingbu naharol singbu masa mau fana tinjang kaijang dana amadi thaksi khasi ngakna chatlaba matam natutada afaba amadi chaukhatpa lamdam ama oirakpa ngamgani haina phongdokki. Naha mayam singa se education lama sung sanabagi lamda mapung phana makoibu interest lehendana makoi ai football player mo hoidaba yade ayak be pass tawdaba yade master logdaba yade IS hoidaba yade MPS hoidaba yade MCS thadaba yade haibana chingba tongan tongan ba competitive ki education da wakhalo lehelaba loinana sanabagi lamda ay football player mo hoidaba yade footballer mo hoidaba yade ayak se national gi amadi international gi amadi even olympic ta amadi world cup ta yaksu player moina footballer moina yaksu yaudaba yade haibagi wakalon gai ko loina nai koigi naha mayam sing sibo koina sport amasung education da pusalaba kanda da ngasi koina drug thingbagi nisha thingbagi mama mapa na igi sa nisha sa gi gada karai da soi gi gada gi an senari ba mayam ma koigi samaj na ngasi di ai koi drug na laisu ba dugumba Zati amam, aikoi mangan ba zati amo oirakadore koina waron dalsdaba yade sathadaba yade kaina ga koina tawraiba mayam honaraiba sarkar gi maigai dagi honagriba mayam singa do masi aikoi sport si phajana mafam khuding makta aikoi gi na singu sanabagi wakhalo lehelaba lairik tamningbagi amadi lairik da competitive mayam ama parikha da natana government gi service aikoi employee tawrpa kanda aikoi phajana competitive to holakanda maduda phaba singa do koina khallaga lokala ba kanda da dai koi aphaba samajama aphaba naha mayam ama thokko ngamgani loinana drug tagi koina mayai ka bani sa are madam matam mangan bagi ai koi gi naha singse kan ngamgani